Loyalam E-PAO tabiriba khudimappu Hidrom Susmitana ayuki pau pizagi. Stdcm na Sinduna Ngarang Pangthoknaba Touramba Public Convocation Sakhangdabana kharana phone taraktuna Thingjinlakle Pangthokidre. Scheduled Tribe Demand Committee na Sinduna Manipur Government in Action on the Demand for Inclusion of Indigenous Meitei in the ST List of India haiba theme da pangthokani haina thaurang namba Public Convocation loop kharana athingba pirakpadagi matam kaktana yaithokkhre. Pau asigi matung ina Stdcm na Sinduna Ngarang iboyaima sumang nilak sanglen da Public Convocation asi pangthoknaba miyam pundana thaurang tawkhi. Adobo Ngarang ayuk committee asigi thaumi amada loop kharana mobile phone taraktuna Public Convocation asi pangthokpa yaroi haina khanghalaki hairi. Masigi mamangda nahan numidang pung 10:30 taba matamda committee asigi general secretary gi yumda Sakhangdaba miyoi khara laklaga gate thilambaga loinana Public Convocation asiga mari lenana kihan khanghalamki hairi. Thawongsing asina maram oidena Stdcm asi hauzik nung anigi marakta ha oiba haibadu thoklei. Maram aduna Public Convocation asi matam kakthana yei thoklei. Adum oinamak ST list chanaba khongjang asidi makhatana adumak changsingani. Masida miyamna sawatpiyo haina committee asigi maikaidigi phongdoraklei. Khusu khulai kaya fagatkhre. Kakching District Police amadi Assam Rifles ki apunba kangbu amana chathakiba thi humbagi thabakta yamlaba khuchu khutlai sing fagat pangamkhre. Police tagi phangba pauna hai Kakching District ki SP TH Bikramjit ki mityang makhada Kakching Police Commando Suguni Police Station ki kangbu amadi 45 suba Assam Rifles ki apunba kangbu amana ngarang ayupung 3:30 dagi ayuki pung 8:30 fawba Sugunu Police Station ki manung channa Singtan Hill area da thi humbagi thabak chathabada yamlaba khuchu khutlai sing phagat pangamlei. Changbek amada haplaga thamlamba khuchu khutlai sing adudi magazine yawba MSC carbine ahum 9mm pistol ama EH grenade ahum smoke grenade ahum 2-inch mortar ama detonator ama lithot empty case ama AK ge ahangba case taramathoi 303 ge ahangba case ahum 12 bore cartridge amadi BP vest amani Faraba Potlam Singh Sugunu Police Station da Sinabaga Loinana case amasu lokhatle hari. Mitop changlakpa Thingjinlakle ki entry point sing da check sing tharang lokhat khre haina CM na phongdorakli. Manipur ga yumthang nariba state sing da illegal immigrants sing Thingjinlakle haiba khangbadagi lamdam asidasu naronda mitop changlakpa Thingjinlakle lamdam asiga maru oiba ki entry point sing da check sing tharang akanba mawang da lokhat khre. Haina Chief Minister Nongthombam Biren na phongdorakli. Social media da CM Biren na thaglakpa post amana hai. Mitop chansilakpa yaba mafam sing maru aina Mau Gate amasung Jiribam da akanba chesing tharang lokhatuna lo kaina chansilakpa mitop sing Thingjinlakle thabak hena kansinkre. Illegal immigrants sing chansilaktuna lamdam asigi tangdu leitadaba fibam thugaina bahonnarakpa sing Thingjinlakle mangjawnana chesing tharang asi lokhatpani. Kanagumana chingnaningai oiba thabak sing adu chathaba thingnarabadi mari leinabasingda khonglei thona report tawbiyu. Aikhoi khudingmak amata oina punsinduna lamdam asigi yelho furup sing amadi lamdam asigi apunbagi saktam ngaknaba honabada thodang yaminasi haina Chief Minister Nongthombam Biren gi post asina makatana miyamda appeal tawrakle. Lal gi chaitheng phangleba lawmi singda lengakna pithokpam thokpa khudong chabasing adupa matamda pithokpiyo haina phongdorakle. Hauzik thokleba lal asigi chaitheng phangleba lawmi loop singda lengakna pithokpam thokpa khudong chabasing mathang manaw naina athubada pithokpiyo haina lawmi yaifa loop loya loop kangleipaki working president Tourangbam Bizrit na phongdokre. Wafam asi ngarang loya loop kangleipaki ani suba mapokumon Touramga mari leinana Manipur Press Club ki Thangjing Hall da pangthokpa Touramda mak na phongdokhibani. Manipur da leiba tongan-tonganba loop ki mihut sing yauna pangthokhiba Touram aduga mari leinana Bizrit na paumi singda hai. Hauzik thokleba lal asina maram oiraga lawmi miyam awa chaitheng kaya mayoknari. Masiga iroinana chahi asida anirak thokiba ichaw amadi Hailstorm na lawmi gi achauba awaba chaitheng amuk hapjinki. Adubu thokleba irang asigi chaitheng phangleba lawmi miyam gi aifanaba lengakna ahanba phase ki compensation gi senfam thadokiba asi thaganingai ni. Adumapu irang asina sokhalaba lawmi miyam gi aifa Touranga mari leinana semkiba monitoring cell na patkhatliba thabak Touram sing mayek sing na uba phangde.
Irang asina maram oiraga lau udana leiriba maitegi lafom kaya kuki singna lau usinkriba asi monitoring cell na akanba miyang changhaningi. Loinana irang asigi chaitheng fangliba laumi singda lengak na pifam tokpa anisuba phase ki compensation amadi atai yaifa thaurang sing hathinthadana pithoknaba thaurang tobiyu haina mahakna phongdokhi. Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Charel Khunjaugi water supply scheme mathau tawba hauhallu haina khunja singna hairi. Kakching district ki Sugunu Assembly Constitution gi manung chanba Charel Khunjaugi amatangairaba water supply scheme asibu sariba mafamgi matangda chayetnaba leiduna miyamda ising piba ngamdriba asi atuba matamda mari leinaba department amadi local MLA na midyeng changduna waroshin puraktuna miyamda ising piba haubiyo haina Youth Development and Sporting Organization Charel amadi Charel Maira paibina mari leinaba singim Thingjinlakle. Hiram asiga mari leinana Ngarang Charel gi water supply scheme asida khul anigi club amadi maira paibi singna Sinduna Pangthokpa paumi singa unaba amanda Youth Development and Sporting Organization Charel gi secretary Laisram Nanauna hai Mio lising ahumlong laiba khul asigi amatangairaba water supply scheme asi Sugnu asigi MLA Keranjitna kumja lisingani nipan mapanda lupa la kulhumdoi hena changna saba hauraga kumja lisingani tarada sanga kibani asumna sangaraba matungda chahi khara ising piba hauramlaga scheme asibu sariba mafam asigi land owner laimapopam ibomchagi lamgi matangda yenaba khara leire haiduna ising piba leptuna lakhi. Loinana handaksu Jal Jeevan Mission gi makhada scheme asi nongna semjinbagi project lakpadagi semjin sajinba horakpada hanagi chayenaba asi hena jauthoraktuna scheme semjinbagi thabak asi laptuna leire. Hiram asida khul lekana thigalubada scheme asi sanaba donate tawkhraba lam asi lam mapu ibozana tongan ba miyoisinda amuk hanna yonthokpagi mathakta khulgi lam oiba khas len kharasu makhoigi mingda pasinda bohanaramle. Asumna leiriba tongan ba chayenaba kaya asina maram oiraga khul asigi khunjasing asi haukiba chahi 10 rom toti ising thakpa phangdana leiri. Hiram sida department local MLA amadi mari leinaba organization singna mityeng changbiduna warishin ama puraknaba honabiyu haina haiki. 2008-9 da akoi ARWS highway scheme asigi makhada Charel gi amakatanga water supply asi aujiji akoi MLA oibiriba Sri Kangujam Ranjit Singana akoi 2010 da sangaduna miyamda sinaram mafam asi matam khara akoi ising mayamda pitapok phangamba matungda lamgi oiba chayenaba kaya ama leibadagi akoi hauji phobo ising prajada thakpagi rongcha phangdri hariba mafam asida akoi lam donor oikiba laimapokpam ibocha hariba miyo asina lamgi akoi water supply sarmiba mafam asi portion ani ahum thoktuna matek yolambagi akoi mayamam laikre hariba yonthok yonsin tawriba amadi water supply miyamda koi ising thakpa phangandriba asi athubu matamda mari leinaba concern authority sing MLA na miyeng changbiduna miyamda afaba ising thakpada mateng pangbiu haiduna akoi club amadi imaivel praja khwai puno ki mafumda akoi mayamda nixingjari. Manipuri lolbu classical language ta chalhandaba habasi Manipur miyambu thawaidabani. Nipan suba schedule chalaba lol amabu India gi classical language ta chanba ngamdaba habasi hauzik leiriba lengak asina Manipur miyambu thawaidabani amadi lengak lon haitaba amadi lengak lon leitabagi chawraba khudamni haina phongdokre. Wafamasi khonang phaidekpida leiba Angel Kids School gi Tara suba Foundation Day amadi Parents Meet ki thoram ama Kakwali Lando Lampak Community Hall da pangthokiba thoram amada mahakna phongdokibani. Manipuri lol asi chahi lising kaya gi mamangdagi londuna laklaba culture history kaya leiraba lol ama oiribani. Hariba lol asibu classical language ta chalhandaba habasi India lengakna Manipur miyambu thawaidabani amadi thokliba lal asi loishinnabasu hotnaba leitri. Handak angang ani faraga sindok sinjin tawbagi thawong adusu India lengakna makhoigi policy program tawnaba hotnabada sanaba drama game plan amani hainasu phongdokhi. Lamlak ki sa uchek amadi thawai panbasing yaudana miyoiba khunai asi leiba yaroi haina Chief Conservator of Forest Wildlife Longjam Joy Kumar na phongdokre.
lamlaki sa uchek amadi thawai panbasing asi yaudana miyoba khunai asi leiba yaroi makhoi akhoina yokhatpa haibasi tangai fadaba amani Humdra suba Wild Week ki saruk ama oina Forest Department ki Wildlife Wing amasung Manipur Adventure and Mountain Viking Association na punna sinduna koirengaidagi iroisemada leiba Manipur Zoological Garden fawba ngarang chatkiba cycle rally ama lamthabagi thoramda wafam asi mahakna phongdukhibani Koirengaida leiba Manipur Forest Training School dagi lamthakiba cycle rally aduga mari leinana Longjam Joy Kumar na makhatana hai Wildlife conservation through coexistence haiba hiramda pangthokliba Wildlife Week asigi manung channa miyamda lamlaki sa uchek amadi umang wamangi kanaba paujel uba cycle rally amasiliba asi afaba khongthang amani ing kumja lising amaga chama panyang khaimanga tagi hongna pangthorokliba Wildlife Week asi ngasidagi chahi humdra mapung fare chahi humdra surakpa asiga mari leinana pangthokliba cycle rally asida saruk yariba sing asi Environment activist ama oibada natana thawai panba jibasing kangadabani haibasi makhoina miyamda soidana yaholagani asigumba rally amasung awareness program sing asina lamlaki sa uchek hapagi chang kharamukhaidi hanthare haibi yai Chingi district sing dasu tangkol furupna khundaba khul chaniga kuntragi matakta lamlaki sa hatpa yaroi habigi athingba thamba lekre Paumai Furuk ki oina su makhoi gi area da sa tanba thingba lekre masi ababa khongthang ni haina mahakna makata ki rally aduda chawrakna cyclist journey romna saru yaduna koirengai dagi lakhiba cycle rally adu Imphal Dimapur lambi da laklaga Chingmairong North AOC Hata Konumamang Sanjain Thong Kanglagi Western Gate amadi Veer Kendraji flyover west landuna Uripok lambi da laktuna Manipur Zoological Garden da loishinki Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada maru oiba paw amuka hana pizari Stdcm na Sinduna Ngarang Pangthoknaba Touramba Public Convocation Sakhangdabana karana phone toroktuna Thingjinlakle pangthokidre Assamgi Dergaonda police ki training tawriba naha ama siduna leiramle Lalgi chaithim phangliba lawmi singda lengakna pithokpam thopa khudongchaba sing athuba mathamda pithokpiyu haina phongdorakle Chiral khunjawgi water supply scheme mathau tawba hawallu haina khunja singna phongdorakle matang asida ayuki paw piba loijare tabiriba khudingmapu amuka hana khurumjari